Saya kembali ke Riau sama tidak ni. Saya dalam lepas orang ini apa kerjanya? Kariginangna nungsibiramli aibu unsi selaika tahan gada paoy rabadi karigi thamoibu thingduna thambiri asumna lekligum kayahan gada balai rabadi ayune amokta kumune nangbu nungsibabu pagira oi jabatati bara oi jabatati bara oi jabatati bara karigi nanna nungsibiramle aibu punsi selaika kahan gada paoy rabadi Are pani haiduna thazaba sutham khaga kaina thanda ido irak na hanbire mitluda pira khangjada ba aise kaktuna lel hanbire ahin kaya tumdana maisa karino khangjaram daba aise maisa lang basu tambire nangna maisa lang basu tambire nangna ayune amokta kumune nangbu nungsibabu pagira oi jabatati bara oi jabatati bara oi jabatati bara karigi nanna nungsibiramle aibu punsi selaika tahan gada paoy rabadi Nanggita maglepluba nang tabunong siruba may sakhang na punsile na nabara minok tabukiduna lanjadra bapunsibu lamjin biyu mayri lata kan birol dabaladi karamba asengba nungsigi warida minok may sabu langkida bayaw bage minok may sabu langkida bayaw bage ayune amokta ku
ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯔꯥ ꯑꯣꯏꯖꯕ ꯊꯤꯕꯔꯥ ꯑꯣꯏꯖꯕ ꯊꯤꯕꯔꯥ ꯑꯣꯏꯖꯕ ꯊꯤꯕꯔꯥ ꯀꯔꯤꯒꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯝꯂꯤ ꯑꯩꯕꯨ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ